BJP na luchingba NDA lengak na center da ahumrak suba term pai ki bagaloina na lengak asida Union Finance Minister oina thau purakhibi Nirmala Sitaramana mahaki taret lak suba oina Senba Chahi lisingani kunmari kunmanga gi full budget parliament Puthokhre loina Bihar amadi Andhra Pradesh state ki damag infrastructure amadi sale thumgi matangda ngaklopi naba wafam kaya su lauthokre kumja lisingani kunmari kunmanga gi budget parliament puthokladuna Union Minister Nirmala Sitaramana Fongdokhibada Chawkhatpa Laibak ama oinaba Laibak asigi Eastern Region gi sarukta leiriba Bihar, Jharkhand, West Bengal, Odisha amasung Andhra Pradesh na chingba state sing damak Human Resource Development Senmitlon gi matangda miyamda khudung chaba kaya phanghanaba wafam Fongdokhi nupi oibi singi chawkhat thorang gi matangda ngasi puthokliba budget aduna Senba Chahi asigi oina lupa crore ahum hena khaidokle ngasi puthokiba budget aduna miyamdagi tax lobadagi matangdasu ahongba kaya purakhiba galoina chahi amada lupa lakh ahum tanba miyoi singidamak lengak na tax lawraroi adumoinamak chahi amada lupa lakh ahum dagina lakh taret phawba tanba miyoi amana chada manga lupa lakh taret dagina lakh tara phawbagi manungda sel tanba miyoi singna chada tara lupa lakh tara dagina taranithoi phawba tanba miyoina chada tara manga lupa lakh taranithoi dagina lakh tara manga phawbagi manungda Chahi amada income lakh pamiyoy singi oina chada kun amasung chahi amada lupa lakh tara manga dagi mathakta income lakh pa miyoy gi oina chada kunthara gi tax launaba ngasi puthoki ba nauba budget aduna hairi anoba tax ki thausilasina lupa listing tara tare chamanga kan mangam lagani haina Union Finance Minister na house da puthoki custom duties da hana lauramba senfam da ahongba purak pagaloina ngasi puthokliba budget aduna hana sana amadi chandi da hana chada tara lauramba du chada tarukta hantharakhre loinana platinum gi oina chada taruk dasmik mari oiragani hairi anoba budget asina lithium copper oxygen fused copper amadi cobalt custom duty leroi loinana solar cell amadi panel sabada changba capital goods singi dasu custom duty leroi hairi India gi city cham gi manungda amadi akoibada industrial park sing semgatlakani hainasu Union Finance Minister na Puthokhre Masigi manungchana National Industrial Corridor Development Program gi makhada Industrial Park taran thoi sanaba sanction tawre haina fongdokhi mahakna fongdokhi bada lakliba chahi manga asida laibag asigi naha crore amada India gi top companies singda internship hairi